Madagi sa iching boy na sa atre. Imagi po, nainagan ko. Ay di sing mayasing makong magtasulay ba ni na iti amang suki ba ni boy lay ba dagi na nga si isa isukon na yung dagi sa tok na lay ba nga misi mo lay ba gimapana ni isa sim sige mapana ni imagay po isa sa noy nagan ko noy na tawro noy na may pao ko isa sa noy Hari ba? I know you live from us in Ifan West District, Manuchan Leiriba, Phayeng Dani, Hariba Phayeng Aquibas Daida, Amana UNLF, MPAG, Land missing the Su, 220 me on the Horokiba Irang, Adu the Hauraga Hibatara, Maduna Maramarga, Kuki Intentional Landara Kiba, Missiminaka at one Kiba, Yunga, Mai Takiba, Adu the Gate, MPAG land missing a sina, Hariba Irasing a Salai with the Kuki Intentional Landara, Ba Adu and Avang Kidabagi, Mayama like Rabani, Aduna. Aku besta tadi ba Miyam singa si ing na chingna hai bedi khara makai safana Leirambani adu ba Phayeng area su da Leirambw ba pambenu chungba UNLF MPAG lami singa si mafam je tholpa matam da aku besta tadi ba Miyamna makoi da phau khiba nungai ba makoi da pian khiba adu ga mayam adu makoi na chatlani ta matam da mami tagi mabita na ngasi su hai ba area singa si da tamda yai famangon pi ba da natana makoi singa si Tindurak pagi, mami itu ni masih nyala Miyamna. Boy lay ba dagi na nga si isa isukon na yung dagi sa tok na lay ba nga misi mo lay ba gimapana ni isa sim sige mapana ni imagay po isa sa noy nagan ko noy na tawro noy na may pao ko isa sa noy lagi mayok na ba da wakan param na su wakan yaudre pok param na su pok yaudre ore na kari tawra kadang bahayang na kari tawra kadang makalingay da imagi po noy nagan ko sa tawre ahaw ba masasami na ba su pangbe kari gumin mapisa-pita ko to mangke ko isa sa Madagi sa iching boy na sa atre. Hari ba MPAG miyo singa si Phayeng Adubu Leirambw ba mafam asidagi Louthokhre maduda
hai MPA gi mai ke de gi Miyam da kur hairaga mafam sitagi thobina koi dai famang nu nija bagal na mafam sitagi thoki bagi mami aduni amuka hana ni sinjar ba hari Mumbai West District ki manung channel ba Phayeng gi area da pamelu chuma UNLF MPA gi lami sing Leirambw adu ngarang sim Phayeng gi district ki manung channel ba nungsum area da gi MP gi lami sing Louthokhre matung da hari ba Phayeng da Leirambw ba MPA gi mios lami sing asi ju ngasi amuk nongal lak pada hai ba tare ngasi mafam sida gi hongdo hongre aduna mafam sida Leirambw ba Miyamna matam da charhaning da ba adu gu akan mai structure leba maram na chakhi mana mar oraga mami tagi mapita na makhoi na tholpa matam da tintorak pa machinga leba Miyamna yai phamangon pi bagi mami aduni adu khoi da thamli ba thaja ba achigum na phone sidai da deploy tor kadir ba security personnel sing aduna su chapcha na makhoi da thamki ba thaja ba si makhoi ju lei han ba aduga Kuki militant sing terrorist sing ne attack chatha pa matam da chapcha ba response pi ba aduga lenga ki mai kai da gisu hari ba Miyam amadi security force ka relationship phan ba coordination lai han ba ha lenga ki makhoi yamna chauna lai maram di terrorist na landara ba matam da khut tha gano haiba yathang pi da aduna di Miyam amadi security personnel sigi marakta nungchina ba coordination di walakani aduna masigi daita punama sidi lenga na lofom thokani aduna masina hoi lenga na mathok ta honda ba matam da lenga amadi security personnel sigi marakta nungana da ba thajana da ba du hekala kadru na security personnel singi da makta di state force singi da makta hek yathang pirak pada thabak tawba haiba sidi amasidi discipline ma khogi moral responsibility adu su ori bane na ka panba ya de Miyam gi makeri gi phongdor pada Kuki militant sing Kuki India government ka su tawnari ba hariba militant sing aduna tuan ba sensitive area sing foothills area sing aduga makhoi sing mathakta kya ma lairi bani madu sing adu lokthok oidra haiba yam achauba wahang amadi oiri bani na makhoi dana karamba action karamba initiative makhoi gi da karamba khoi gi paikhan pa yaba thabak paikhalak kadagi habdadi yam achauba wahang ama oiduna Miyam da hangduna lali madu gi pakhumdudi lenga na pibana tano pai lero aduna madu gi responsibility lenga amo bagi mathau utpangam gadagi habdadi khoi pani yamni mathau dari hero maski matanda pawdum jari ba naurem tanonjat ichel news newak Mumbai West District Manipur